ꯐꯣꯛꯁꯀꯤ ꯁꯥꯟꯇꯤ ꯄꯨꯕ ꯄꯥꯎꯖꯦꯜ ꯈꯣꯡꯆꯠ ꯆꯠꯅꯅꯕꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯏꯕꯁꯤꯡ ꯌꯥꯎꯅ ꯊꯧꯔꯥꯡ ꯇꯧꯕꯒꯤ ꯃꯃꯤ ꯑꯃ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯀꯌꯥꯁꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯥꯝꯄꯤ ꯐꯥꯏꯗ RAF ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁ ꯂꯩꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯐꯣꯛꯁꯀꯤ ꯈꯣꯡꯆꯠ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯈ꯭ꯔꯦ꯫ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯐꯣꯛꯁꯅ ꯁꯤꯟꯗꯨꯅ ꯆꯠꯀꯗꯧꯔꯤꯕ ꯏꯪ ꯇꯞꯄ ꯄꯨꯔꯛꯄꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯈꯣꯡꯆꯠ ꯑꯁꯤꯅ ꯆꯨꯔꯆꯥꯟꯄꯨꯔ ꯂꯥꯟꯁꯤꯜꯂꯛꯂꯕꯗꯤ ꯃꯗꯨꯗ ꯊꯣꯛꯄ ꯑꯐ ꯐꯠꯇꯒꯤ ꯊꯧꯗꯥꯡ ꯄꯨꯝꯕ ꯐꯣꯛꯁꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯕꯦꯁ ꯇꯧꯕ ꯄꯥꯏꯇꯦ ꯇꯨꯏꯂꯥꯜ ꯄꯋꯥꯜ ꯀꯧꯕ ꯂꯨꯞ ꯑꯃꯅ ꯁꯦꯛꯁꯟ ꯋꯥ ꯊꯝꯂꯛꯂꯦ꯫ ꯂꯨꯞ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯆꯨꯔꯆꯥꯟꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯅꯤꯡꯇꯝꯕ ꯐꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯩꯔꯛꯂꯕꯅꯤ꯫ ꯃꯁꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯝꯅꯤ꯫ ꯂꯝ ꯑꯁꯤ ꯄꯥꯏꯇꯦ ꯀꯨꯀꯤ ꯃꯤꯖꯣ ꯑꯃꯗꯤ ꯖꯣꯃꯤꯁꯤꯡꯅ ꯄꯥꯝꯕꯩ ꯑꯃ ꯇꯧꯗꯨꯅ ꯉꯥꯛ ꯁꯦꯜꯂꯒ ꯊꯝꯒꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯁꯤꯡꯅꯔꯛꯂꯕꯗꯤ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ꯫ ꯃꯈꯣꯏꯅ ꯍꯤꯡꯕꯗ ꯃꯩꯇꯩꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯐꯣꯛꯁꯅ ꯔꯤꯛꯁ ꯂꯧꯔꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯪꯁꯤꯜꯂꯛꯂꯕꯗꯤ ꯃꯩꯉꯥꯜ ꯊꯣꯛꯄ ꯂꯩ ꯄꯔꯦꯡꯅ ꯍꯨꯛꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯅꯁꯨ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯈ꯭ꯔꯦ꯫ ꯈꯨꯠꯂꯥꯏ ꯁꯔꯦꯟꯗꯔ ꯇꯧꯅꯕꯒꯤ ꯃꯇꯝ ꯆꯌꯣꯜ ꯑꯃꯒ ꯁꯥꯡꯗꯣꯛꯄꯤꯅꯕ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯒꯚꯔꯅꯔꯗ ꯍꯥꯏꯖꯈ꯭ꯔꯦ꯫ ꯈꯨꯠꯂꯥꯏ ꯁꯔꯦꯟꯗꯔ ꯇꯧꯕꯒꯤ ꯃꯇꯝ ꯅꯍꯥꯜ ꯅꯨꯡꯊꯤꯜ ꯄꯨꯡ 4ꯗ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯆꯌꯣꯜ ꯑꯃꯒ ꯑꯃꯨꯛ ꯁꯥꯡꯗꯣꯛꯄꯤꯅꯕ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯚꯔꯅꯔꯗ ꯍꯥꯏꯖꯔꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯈꯨꯠꯂꯥꯏ ꯁꯔꯦꯟꯗꯔ ꯇꯧꯔꯛꯅꯕꯒꯤ ꯃꯇꯝ ꯆꯌꯣꯜ ꯑꯃꯒ ꯁꯥꯡꯗꯣꯛꯅꯕ ꯒꯚꯔꯅꯔꯗ ꯍꯥꯏꯖꯅꯕꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯐꯝꯈꯤꯕ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁꯨꯗ ꯂꯩꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞꯁꯤꯡ, ꯀꯨꯀꯤ MLAꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ CSOꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ꯫ ꯈꯨꯠꯂꯥꯏ ꯁꯔꯦꯟꯗꯔ ꯇꯧꯔꯛꯅꯕꯒꯤ ꯒꯚꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯂꯤꯕ ꯃꯇꯝ ꯑꯁꯤ ꯈꯨꯌꯧꯅꯈꯤꯕꯅ ꯀꯨꯀꯤꯖꯣ ꯑꯦꯔꯤꯌꯥꯗ ꯃꯄꯨꯡ ꯐꯥꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯆꯌꯣꯜ ꯑꯃꯒ ꯁꯥꯡꯗꯣꯛꯄꯤꯅꯕ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯨꯠꯂꯥꯏ ꯁꯔꯦꯟꯗꯔ ꯇꯧꯅꯕ ꯃꯤꯌꯥꯝꯗ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯥꯟꯅꯗꯒꯤ ꯀꯨꯀꯤꯖꯣꯁꯤꯡꯅ ꯇꯥꯗꯨꯅ ꯂꯥꯛꯄ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟꯗ ꯍꯦꯟꯅ ꯆꯦꯠꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯁꯀꯣꯔꯠꯀ ꯂꯣꯏꯅꯅ ꯉꯁꯤꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯕꯁ ꯁꯥꯔꯚꯤꯁ ꯍꯧꯔꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯏꯝꯐꯥꯜ ꯀꯥꯡꯄꯣꯛꯄꯤ ꯁꯦꯅꯥꯄꯇꯤ, ꯁꯦꯅꯥꯄꯇꯤ ꯀꯥꯡꯄꯣꯛꯄꯤ ꯏꯝꯐꯥꯜ ꯑꯃꯗꯤ ꯏꯝꯐꯥꯜ ꯕꯤꯁꯅꯨꯄꯨꯔ ꯆꯨꯔꯆꯥꯟꯄꯨꯔ, ꯆꯨꯔꯆꯥꯟꯄꯨꯔ ꯕꯤꯁꯅꯨꯄꯨꯔ ꯏꯝꯐꯥꯜꯒꯤ ꯕꯁ ꯁꯥꯔꯚꯤꯁ CAPFꯀꯤ ꯏꯁꯀꯣꯔꯠꯀ ꯂꯣꯏꯅꯅ ꯍꯧꯗꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ PK ꯁꯤꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯁꯥꯔꯚꯤꯁ ꯑꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯃꯈꯥꯗ ꯄꯥꯏꯈꯠꯄꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯍꯥꯏꯔꯤꯕ ꯔꯨꯠꯁꯤꯡ ꯂꯝꯊꯥꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯆꯨꯔꯆꯥꯟꯄꯨꯔ, ꯆꯨꯔꯆꯥꯟꯄꯨꯔ ꯏꯝꯐꯥꯜꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯁꯥꯔꯚꯤꯁꯁꯨ ꯉꯁꯤ ꯑꯃꯁꯨꯡ ꯂꯥꯛꯀꯗꯧꯔꯤꯕ 12ꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯡꯐꯝꯗ ꯆꯠꯄ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯍꯦꯂꯤꯀꯣꯞꯇꯔ ꯁꯥꯔꯚꯤꯁꯁꯨ ꯉꯁꯤ ꯂꯩꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯍꯥꯏꯔꯤꯕ ꯕꯁ ꯑꯃꯗꯤ ꯍꯦꯂꯤꯀꯣꯞꯇꯔ ꯁꯥꯔꯚꯤꯁ ꯑꯁꯤ ꯂꯧꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤꯕ ꯂꯩꯉꯥꯛꯀꯤ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯑꯄꯟꯕ ꯄꯤꯔꯛꯄꯁꯤꯡ ꯂꯣꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯐꯣꯛꯁꯀꯤ ꯑꯣꯏꯅꯁꯨ ꯉꯁꯤ ꯁꯦꯅꯥꯄꯇꯤ ꯐꯥꯎꯕ ꯏꯪ ꯇꯞꯄ ꯄꯥꯎꯖꯦꯜ ꯄꯨꯕ ꯈꯣꯡꯆꯠ ꯆꯠꯀꯅꯤ ꯍꯥꯏꯅ ꯁꯦꯝ ꯁꯥꯕ ꯂꯩꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯀꯨꯀꯤꯖꯣ ꯂꯨꯞꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯥꯎꯕ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯗꯁꯤꯡ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ UKNAꯅ ꯀꯤꯍꯜꯂꯛꯄꯗ ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯅ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ꯫ ꯊꯥꯗꯧ ꯇ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯃꯩꯇꯩꯁꯤꯡꯒ ꯏꯪ ꯇꯞꯄ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁꯀꯤ ꯃꯥꯡꯑꯣꯏꯅꯅ UKNA ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤꯅ ꯊꯥꯗꯧ NP ꯃꯅꯤꯄꯨꯔꯒꯤ ꯂꯤꯗꯔꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯊ꯭ꯔꯦꯠ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯉꯔꯥꯡ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯕꯤꯁ꯭ꯋ ꯌꯨꯒ ꯀꯦꯟꯗ꯭ꯔꯗ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯃꯨꯆꯨꯑꯦꯜ ꯔꯦꯁꯄꯦꯛ ꯑꯃꯗꯤ ꯄꯤꯁꯐꯨꯜ ꯗꯥꯏꯂꯣꯒ ꯆꯠꯊꯅꯕ ꯄꯨꯟꯅ ꯍꯣꯠꯅꯕꯅꯤ꯫ ꯃꯁꯤ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯊ꯭ꯔꯦꯠ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯀꯤꯍꯜꯂꯛꯄ ꯑꯁꯤ ꯌꯥꯔꯣꯏ ꯑꯃꯗꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯏꯪ ꯇꯞꯄꯒꯤ ꯂꯝꯕꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯑꯀꯥꯏꯕ ꯄꯤꯔꯛꯄ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ꯫ ꯏꯪ ꯇꯞꯄ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯈꯥ ꯇꯥꯅ ꯑꯌꯦꯠꯄ ꯄꯤꯔꯛꯇꯅꯕ ꯌꯥꯝꯅ ꯊꯨꯕ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯃꯊꯧ ꯇꯥꯏ꯫ ꯊꯥꯗꯧ ꯂꯤꯗꯔꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯂꯕꯗꯤ ꯃꯗꯨꯒꯤ ꯇꯦꯛꯆꯥꯛ UKNAꯅ ꯄꯨꯒꯗꯕꯅꯤ꯫ ꯖꯁꯇꯤꯁ ꯂꯩ ꯍꯥꯏꯕ ꯈꯪꯍꯟꯅꯕ ꯑꯩꯈꯣꯏ ꯂꯤꯒꯦꯜ ꯑꯃꯗꯤ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯆꯦꯅꯦꯜꯁꯤꯡ ꯑꯉꯝꯕ ꯊꯥꯛꯇ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯏꯪ ꯇꯞꯄ ꯄꯥꯝꯕ ꯃꯤꯁꯤꯡ, ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯗꯤ ꯑꯣꯊꯣꯔꯤꯇꯤ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯗꯨꯅ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯃꯤꯟꯅꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯕꯨ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯃꯤꯟꯅꯔꯁꯤ꯫ ꯑꯀꯤꯕ ꯑꯃꯗꯤ ꯈꯪꯍꯟꯕꯒꯤ ꯃꯍꯨꯠꯇ ꯗꯥꯏꯂꯣꯒ ꯑꯃꯗꯤ ꯀꯣꯑꯣꯄꯔꯦꯁꯟꯅ ꯃꯥꯏ ꯄꯥꯛꯄ ꯇꯨꯡꯒꯤꯗꯃꯛ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯤ꯫ ꯊꯥꯗꯧ ꯀꯟꯚꯦꯟꯁꯟ ꯗꯤꯀ꯭ꯂꯥꯔꯦꯁꯟ 2024ꯗ ꯊꯥꯗꯧ ꯑꯁꯤ ꯇꯣꯞ ꯇꯣꯞꯄ ꯑꯦꯊꯅꯤꯛ ꯒ꯭ꯔꯨꯞ ꯑꯃꯅꯤ꯫ ꯊꯥꯗꯧ ꯑꯁꯤ ꯀꯨꯀꯤ ꯅꯠꯇꯦ, ꯀꯨꯀꯤꯒꯤ ꯃꯈꯥꯗ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯃꯗꯤ
Kuki saruk amasu nate Kuki dagi top tokhaiba furup amane organization ama hektana Thadou Kuki ni haina lauba amadi Kuki saruk amani haina lana paukthokpa se logi mayoktani maduna Thadou gi miyam amade interest represent taude haina warep laukiba laikre haide hanagi jiri gi OC ibutombi Jiribam police na amu hana phakre Jiribam police station ki officer in charge oirambadagi hauzik thabak pothakraba sangapam ibotombi Jiribam police station na laukhatpa case amaga mari lenana amu hana phakre haukiba lebak pupa numit ki numidang awang po sangbamda nongmai kapthoktuna mara paibi singda akia khang piki haibagi maralda hangang police na pharaba Jiribam PS ki hanagi officer in charge sangapam ibotombi RK Baskar amasung Singtham Birjitpu ngasi hangang police na judicial custody remand gi prayer ga loinana CJM Imphal East की कोर्ट पुथोरके accused सिंह काउंसिल ना मखोई की रिमांड ऑब्जेक्शन थारकपगा लोइनाना मखोई बु बेल द थादोंनाबा प्रेयर तौरखे ngasi accused सहम अदुबु कोर्ट पुथोरक्तुना हियरिंग चथरिङैदा Jiribam पुलिस स्टेशन ना संगापम इबोतोंबी की मथक्ता लोखटपा सिटिंग अमसुंग गवर्नमेंट एम्प्लॉई ना लौनम तौदुना गवर्नमेंट की लान सिजनबगी माराल गमरी लेनाना लोखटपा केस अमगा मरी लेनाना फॉर्मल अरेस्ट तौनबगी प्रेयर तौरखे Jiribam PS ना तौरखिबा प्रेयर अदुदा इबोतोंबी ना PS असिगी OC ओइरिङै मतमदा ट्रेजरी deposit tawpham thokpa ILP gi phi lupa lakh tara mari gi senpham pikhatlamdabagi hanagi officer asigi mathakta maral siri hangang police station na lokhat kiba nomai kapagi case aduga mari leinana investigation sathabada maru yaudaba ahangbo magazine ani su phangkhe accused RK Baskar amasung Singtham Birjit ki council gi warul sing kupna taraba amadi police na chathakiba investigation da thawdok aduda makhoi ani gi karigumba senaba amata laikide haiba khanglei maram aduna makhoi ani bu makha tana demand pibaki mathau tadre haraduna makhoi ani bu lupa lising yankai gi bail bond amadi surety amamamda bail piki makhoi na bail da leiringai matamda karigumba makhal amata gi loan yadaba thabak tawba yaroi court ki ayaba yaudana Manipur thadokuna satpa yaroi court amadi case asigi ayona mathau tarakwa matamda lakhatabani haina khanganki accused ibotombigi oina remand objection adu regular bail oina lauruduna mahaku numit 15 gi judicial remand piki masiga loina na formal arrest ki prayer adu object tawrakhi adubu haujuk phawbugi oina Jiribam PS na lokhatpa case adubu ningthina investigation chathaba yanaba court na formal arrest ki ayaba pikibani Fox ki khongsat lup kayana sogan naraklei Federation of Civil Society Organization Fox Manipur na sinduna ngasi Imphal dagi senapati phawba satka doriba ingtapa porakna bagi paujel puba khongsat se tongan banluk kaya na soban narakle Manipur Federal Organization MFO na thadrok pa si rolam na hai India lenga ki Union Minister amadi Manipur ki Governor yaungna maru iba official singna haukiba March amada phangkiba review meeting amada warep mari laukiba gi manungta ama oiriba Manipur gi lambi khudimak sathok sasin tauba yahalagani karigumba thingba piraklabadi akanba action laugani haiba order du taramna OA order asibu taramna opo oina Fox na ngasi Imphal dagi senapati phawba chatka doriba santi gi paujel puba khongsat asi maram chaba ingtapa Manipur ama purak na bage khongthang oibana MFO na sawatkani haide amaromda Manipur meitei pangal welfare organization MMWO gi cherolam na hai Fox Manipur na sinduna ngasi Imphal gi senapati phawba chatkadoriba ingtapa purak na bage paujel puba khongsat asi makungpha na sawatkani Fox na lawrak duba phireba si yamna maru oibata natana asumba khongthang ni haina su phongdok narakle nakala maromda Manipur Women Federation MWF na thadrok cherolam na phongdorpada Union Home Minister na share lauduna March amada phangkiba security review meeting da laukiba warep mari gi manungda ama oiriba Manipur gi lambi khudimak chathok chasin tawba yahalagane masida athingba piraklabadi akanba action laugani haiba order dubu taramna okpaga loinana Fox na sinduna ngase Imphal dagi senapati phawba chatkadoriba ingtapa purakna bagi paujel puba khongsat asibo mapung phana sawatkani haire amaromda Fox na sinduna ngasi chatkadoriba ingtapa purakna bagi paujel puba khongsat asi Progressive Alliance for Leadership and Empower of Mother Palemna mapung phana sawatkani haina palem gi serol amana phongdorakle Manipur mahausa gi punsida hanjillaklagani haina Kiran Rijiju na phongdokre Laiba asigi Prime Minister Narendra Modi amadi Amit Shah gi lamjing makhada aikhoi punna honamineduna Manipur bu tangdo laitaba punsi amada puraklagani haibagi sapsaba thajaba lei haina Union Minister Kiran Rijiju na phongdokre wafam singarang pangthokiba India Today conclave to phongdokibani India Today gi journalist Rajdeep Sardesai na Prime Minister Narendra Modi na North East region da kayarak hana laklam labasu Manipur da amuk phawba sanglamdabagi matangda hangkiba wahang amagi pakhum piraduna Union Minister Kiran Rijiju na hai
Prime Minister Manipur lakpa state asida lairiba crisis asigi matangda ningthina khangbiba asina hena maru oi PM na lairiba kanglok ki irang asigi warosin puraknaba hangthengnana miyeng changle state asida tungkoiba warosin ama suksoi soidana purakani haibagi thajaba adu piri haike Prime Minister na state asida laktabagi matangda opposition thamleba wafamsing yanindaba phongdokladuna Kiren Rijiju na hai state asida thogleba irang ase PM lakpa khaktana loisenba ngamloi lairiba wathok asi mamutana khangbiba aduna hena maru oi state asida lakpa amadi warol piba haibaduna wafam amani PM na Manipur da suksoi soidana warosin ama puraknaba thogliba kanglok ki irang asigi chapchaba hawrakphom khangdoknaba hangthengnana honariba amata ngairaba Prime Minister ne Manipur da lairiba issue asi community gi marakta thokpa irang ne India gi mayokta thokpa irang nate Manipur da haukiba matamda hojik oiriba tangdu laitadaba phibam asiga sap manaba phibam mayoknaba laikre adubu lengak na miyeng sangbagi changde watki Manipur da haukiba matamda civil war guma phibam mayoknaba yaukre meitei Kuki amana naga sing thengkang kyarakta irang thoktuna economic blockade sing matam sangna sathaki loina miyoi lising kya sikhi tangkak amada miyoi lising ama hena sikhi matam aduda hira madugi matangda parliament ta wahang pukhalakiba matamda Minister of State ki maikaidagi telaba aiba paukum ama khak pikibane hairiba thodok sing adu thokpa matam aduda makok thongba official sing state asida laikide matam aduda Ministry of Home Affairs ki maikaidagi Joint Secretary na yamna telaba matamgi oiba khungsat ama lakibane adubu state asida hojik thokba irang asi loisenaba honabadadi Home Minister Amit Shah na hangthengnana saruk yare Rijiju na makha taraduna Prime Minister Narendra Modi amiti Amit Shah ki lamjing makha da puna maki matenga loinana aikhoi punna honaduna state asida ingtapa amadi tangdolai taba phibam amada puraknaba honare hojik irang asida yauriba kanglok khudimagna makoina pairiba khulaising surrender taunaba appeal tauraduna wari sanaba natana state asida ingtapa tangdolai taba phibam da hanjelakpa ngamloi khulai thadokhanba haibasina irang asi loisinbagi tangai fadana mathau taba khongthang amani haiba wafam thamke Question like oibada chenaba oja ani jail da thajinkhre Council of Higher Secondary Education Manipur ko semna lawduna chathariba class 12 exam gi physics subject ki question paper like oibaga mari leinana cybercrime police na phagat kiba mioi singi manungda ahan bo ina phaba ngam kiba thawal da leiba Paradise English School gi oja ani ngarang CGM Imphal West ki mamang da puthok laba matungda jail da thajinkhra oja ani adudi thawal da leiba Paradise English School gi vice principal oibata natana exam center asigi AOC oiba Thobal district ki Nempra company makhalaikai dige Maibam Sunil sahi kunthra gomdoi apokpa ibomcha amadi school asida assistant teacher oiba Thobal okram dagi ningomam Jagdish sahi kunthra gomdoi apokpa Vidyasor ne makoi ani maktha asigi mari da cybercrime police na faraba matung numit mari ni police custody da rima lokthoraba matung ngarang CGM Imphal West ki mamang da puthoklaba matung jail da thajin kibane ningsingba yabadi February 3 da pangthokiba class 12 exam gi physics subject thokpo numit question like oirakpaga mari leinana ahan bo ina cybercrime police na makoi ani phagat kibane matungda makoi ani wahang sathabadagi exam center asigi ASO OCM de SI oiba oja ahum amasuma khatana cybercrime police na phagat pagam kibane haribo oja ahum asisu nahan court ta puthoklaba matung numit mangani police custody da rima lokthaduna makhatana thijinbagi thabak satharibane amaromda bosemna loba class 10 exam da su social science subject ki question paper like oibagi wathok mari leinana Little Star English Higher Secondary School ki founder yauna oja ani amasu cybercrime police na phagat pagaloidana jail da thajin kiba laikhrabane Nongmaina pan kibi miron bi nupi amagi masa sire wakan mi phangkhre March ani da Thobal district ki sangayam pham pulai pokpi da thokiba khana chainabagi thodok amada nongmai maru na pan badagi sokibe miron bi nupi amagi masa doctor na mama gi punung da sire haibadagi ngarang ras medicity da operation tawraga lokthokre haukiba March ani da thokiba khothona bagi thodok adu da sokiba miron bi nupi adugi mami Saria Rasoli chahi kunthra gamanga apuroba MD Azman Khun laifam sangayam bam pulai pupi makhalaikai ni amaromda JSC against the killing of Faith of Sarida Rasolina sinduna ngarang nungthil puknung da nawpuriba angang hatpa mioi phaduna logi oiba hako sarak piu haiduna sangayam pam pulai pukpi makhalaikai da imung manung amasung laikai gi nupi singna wakan mi pham kre hari Meitei Tangkhul Naga haiba khaidana nungsi chanan hingwina se haina Sonia Moiba na phongdorakre
meitei tangkhul naga haiba khaiduna nungsi sanana hingminaba sana lebak Manipur ohenminarasi aikoi nungsi sanana hingminasi soikiba yarubasu ngaktu ngaksin tawminagadabani haina Somdal Baptist Fellowship Imphal gi Women Chairperson Sonia Moibana phongdokre wafam ase ngarang Somdal Baptist Fellowship Imphal da haudokiba sahi yangkai sukibagi Golden Jubilee 2025 thoram Together We Can and We Will have a theme da Khuman Lampaki opposite leba Fairyland da pangthokpa thoram da phongdokibani ngarang pangthokiba thoram adu de Sonia Moibana hai Manipur da ingtapa tangdoleitana hingba lamdam ama ohanaba punna honaminasi Jesus Christ ki matung induna aikoina Ishwar bu ningjari masida aikoina soikiba lankiba kaya adu ngakpisano lamdam masida leiraba meitei tangkhul naga meitei pangal oirabasu hingminariba phuruk khudimak nungsi janan hingminanaba sanaleba Manipur haibasi ohanaba honaminasi Somdal Baptist Fellowship ase lisang sitna pangthoktuna lakle maramde Imphal da leiriba ahlamban singna church thambibaga loinana thabak kaya paikhalamba dubu ningsingbaga loinana thoram asi pangthokpane Golden Jubilee thoram asida tongan tongan ba maphamta mayum pan khrabaningol sing yauna ahalaman kayana saruk yari haike thoram aduda XMLA Khasi Ruibana Somdal Baptist Fellowship Imphal gi history amasu release to kibaga loinana mioi kayada su ikai khumnabu utke Thobal maikai da su thabal yauna harau kumai pangthoktana ba warem nakre sahi kudingi yausang mari lenana Manipur gi tongan tongan ba club organization singna sinba yausang sports ki oina handak sahi 2025 yausang sports mari lenana Thobal apun balup tal meitei community joint coordinating committee MCJCC Taragani Farm Club amadi Kasal Khetri lekai Thobal na joint meeting ama pangthokre kumja 2023 May 3 dagi satharaki ba Manipur thogliba irangna miyamna sauna awaba saitheng mayok nabana handak yausang sports meet pangthokpagi chana kanglon gi maramda warep khara lawjare haina serol asina makha taragle warep sing adudi numit humni dagi hendana master amanga dagi taratare phawba sports ayuk nungthil matam khakta da pangthokpa education amadi sports ka mari leinadaba entertainment program sing yahondaba tours rally club organization aduna koliba mafam lana chendaba ahoba mic sijinadaba sports toriba mafam du khak tanaba speaker sijinaba amadi yausang thabal chongba harau kumai pangthoktabane mathaki warep sing ase organization ahum asina koliba mafam singda channaba amasung mafam singi miyamna chana kanglon sing ase ngakna channaba su khangalagle